ꯊꯥꯕꯜ ꯆꯣꯡꯕ ꯃꯩꯇꯩꯒꯤ ꯅꯥꯠꯅꯤ꯫ ꯃꯁꯤꯅ ꯃꯩꯇꯩꯗ ꯄꯣꯛꯄꯁꯤ ꯆꯍꯤ ꯌꯥꯝꯃꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯊꯥꯕꯜ ꯆꯣꯡꯕꯗ ꯏꯁꯩ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯏꯁꯩꯒꯤ ꯃꯍꯨꯠꯇ ꯕꯦꯟꯅ ꯁꯤꯟꯅꯈ꯭ꯔꯦ, ꯑꯇꯣꯞꯄ ꯖꯟꯇ꯭ꯔ ꯀꯌꯥ ꯍꯥꯞꯅꯈ꯭ꯔꯦ꯫ ꯏꯁꯩꯒꯤ ꯃꯍꯨꯠꯇ ꯕꯦꯟꯅ ꯁꯤꯟꯈꯤꯕ ꯑꯇꯣꯞꯄ ꯖꯟꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯈꯣꯡꯗꯨꯅ ꯆꯣꯡꯈꯤꯕ ꯑꯁꯤ ꯃꯩꯇꯩꯒꯤ ꯌꯥꯝꯅ ꯃꯌꯦꯡ ꯇꯥꯕ ꯑꯃꯅꯤ꯫ ꯏꯁꯩ ꯃꯨꯠꯈꯤꯕꯒ ꯂꯣꯏꯅꯅ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯐꯖꯈ꯭ꯔꯕ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯀꯨꯝꯒꯤ ꯌꯦꯅꯤꯡ ꯍꯨꯜꯂꯛꯄꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯈꯥꯝꯕ ꯌꯥꯗꯅ ꯍꯧꯔꯛꯇꯨꯅ ꯁꯥꯟꯅꯕ ꯀꯨꯝꯍꯩ ꯑꯃꯅꯤ ꯍꯥꯏꯅ ꯏꯆꯝ ꯆꯝꯅ ꯂꯧꯅꯔꯦ꯫ ꯃꯗꯨꯝꯅ ꯄꯨꯔꯕꯗꯤ ꯌꯥꯝꯅ ꯏꯀꯥꯏꯕ ꯋꯥꯐꯝ ꯑꯃꯅꯤ, ꯂꯩꯄꯥꯛ ꯑꯍꯟ ꯄꯥꯟꯗꯕꯒꯤ ꯋꯥꯅꯤ꯫ ꯃꯅꯨꯡꯒꯤ ꯏꯆꯦꯟ ꯈꯪꯗꯅ ꯏꯆꯝ ꯆꯝꯅ ꯂꯧꯔꯨꯕꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯂꯩꯄꯥꯛꯀꯤ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃꯁꯤꯡꯅ ꯊꯥꯕꯜ ꯆꯣꯡꯕ ꯃꯨꯊꯠꯀꯗꯕꯒꯤ ꯀꯟꯅ ꯍꯣꯠꯅꯔꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯣꯠꯅꯖꯩ ꯍꯥꯏꯕꯗꯨ ꯃꯉꯥꯏ, ꯑꯍꯜꯂꯣꯟꯁꯤꯡꯅ ꯌꯥꯈꯤꯗꯕꯗꯒꯤ ꯉꯁꯤ ꯊꯥꯕꯜ ꯆꯣꯡꯕ ꯍꯤꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯗꯨꯕꯨ ꯆꯣꯡꯕ ꯈꯨꯆꯣꯡꯗꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯃꯦꯝ ꯖꯒꯣꯏ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯍꯤꯡꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯐꯖꯕ ꯏꯆꯦꯜꯗꯤ ꯃꯁꯛ ꯎꯈꯤꯗꯔꯦ꯫ ꯑꯍꯜꯂꯣꯟꯗ ꯍꯪꯒꯗꯕꯁꯨ ꯊꯥꯕꯜꯒꯤ ꯏꯆꯦꯟ ꯈꯪꯗꯗꯨꯅ ꯊꯤꯡꯒꯦ ꯍꯣꯠꯅꯔꯝꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯑꯍꯟ ꯑꯣꯏꯈ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯈꯪꯕ ꯑꯍꯟ ꯌꯥꯎꯔꯕꯁꯨ ꯃꯋꯥ ꯂꯧꯕꯤꯔꯔꯣꯏꯗꯕ ꯎꯗꯨꯅ ꯇꯟꯗꯨꯅ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕ ꯊꯥꯕꯜ ꯆꯣꯡꯕ ꯑꯁꯤꯕꯨ ꯑꯈꯪꯕꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯃꯆꯤꯟꯉꯩꯗ ꯀꯪꯂꯩꯔꯣꯟ ꯄꯨꯌꯥ ꯂꯝꯆꯠ ꯄꯊꯥꯞ ꯄꯨꯝꯅꯃꯛ ꯂꯥꯏꯔꯤꯛ ꯂꯥꯇꯝ ꯑꯣꯏꯅ ꯈꯨꯠꯅ ꯏꯗꯨꯅ ꯊꯝꯕ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯏ꯫ ꯎꯀꯨꯗ ꯏꯕ ꯇꯥꯕ, ꯎꯄꯥꯛꯇ ꯍꯟꯕ ꯇꯥꯕ ꯊꯕꯛ ꯑꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯑꯣꯏꯊꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯈꯪꯕ ꯇꯥꯕꯗꯤ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯃꯊꯧꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯆꯤꯟꯐꯥ ꯄꯨꯕ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯇꯝ ꯂꯩꯕ ꯑꯈꯪ ꯑꯍꯟ ꯑꯃꯅ ꯍꯜꯂꯒ ꯃꯌꯥꯝꯅ ꯈꯨꯝꯗꯨꯅ ꯆꯤꯟꯐꯥ ꯄꯨꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯍꯥꯏꯕ ꯊꯕꯛ ꯑꯁꯤ ꯊꯣꯔꯛꯈꯤ꯫ ꯊꯥꯕꯜ ꯆꯣꯡꯕ ꯀꯧꯔꯤꯕ ꯃꯃꯤꯡ ꯑꯁꯤꯁꯨ ꯊꯥꯕꯜꯗ ꯆꯣꯡꯕꯒꯤꯗꯃꯛ ꯊꯥꯕꯜ ꯆꯣꯡꯕ ꯀꯧꯕ ꯅꯠꯇꯦ꯫ ꯊꯥꯕꯜꯗ ꯆꯣꯡꯕꯒꯤꯗꯃꯛ ꯑꯣꯏꯔꯕꯗꯤ ꯊꯥꯕꯜꯗ ꯆꯣꯡꯕ ꯍꯥꯏꯒꯗꯕꯅꯤ꯫ ꯁꯝꯖꯤꯜꯂꯛꯄ ꯇꯥꯔꯕꯁꯨ ꯊꯥꯕꯜꯗ ꯆꯣꯡ ꯍꯥꯏꯒꯗꯕꯅꯤ꯫ ꯊꯥꯕꯜꯗ ꯆꯣꯡꯉꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜ ꯆꯣꯡꯕ ꯀꯧꯔꯕꯗꯤ ꯅꯨꯡꯊꯤꯟꯗ ꯆꯣꯡꯕꯗꯤ ꯅꯨꯡꯊꯤꯟ ꯆꯣꯡ ꯀꯧꯒꯗ꯭ꯔꯥ? ꯊꯥꯕꯜꯗꯤ ꯅꯨꯡꯊꯤꯟꯗꯁꯨ ꯆꯣꯡꯅꯩ꯫ ꯊꯥꯕꯜ ꯆꯣꯡꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯇꯥꯛꯂꯤ ꯊꯥꯕꯜꯕꯨ ꯆꯣꯡꯕꯅꯤ꯫ ꯊꯥꯕꯜꯗ ꯆꯣꯡꯕꯒꯤ ꯋꯥ ꯅꯠꯇꯦ꯫ ꯊꯥꯕꯜ ꯍꯥꯏꯕꯗꯤ ꯑꯋꯥꯡꯕ, ꯑꯊꯣꯏꯕ, ꯏꯪꯅ ꯂꯨꯅ ꯉꯥꯟꯅ ꯐꯖꯈ꯭ꯔꯕ ꯊꯥꯒꯤ ꯃꯉꯥꯜꯕꯨ ꯈꯪꯅꯒꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯊꯥꯕꯜꯕꯨ ꯐꯪꯒꯦ ꯇꯥꯜꯂꯤꯕ ꯑꯗꯨꯕꯨ ꯆꯣꯡꯕ ꯀꯧꯏ꯫ ꯇꯥꯜꯂꯨꯗ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯐꯪꯉꯤꯕ ꯊꯥꯕꯜꯕꯨ ꯐꯪꯒꯦ ꯇꯥꯜꯂꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯊꯥꯕꯜꯗ ꯄꯥꯟꯗꯝ ꯇꯧꯕꯅꯤ ꯍꯥꯏꯕ ꯃꯁꯥꯅ ꯇꯥꯔꯦ꯫ ꯊꯥꯕꯜꯒꯨꯝꯅ ꯏꯪꯅ ꯉꯥꯟꯕ ꯍꯥꯏꯅ ꯄꯥꯟꯗꯝ ꯇꯧꯕ ꯌꯥꯕ ꯑꯃꯇꯪ ꯍꯥꯏꯔꯕꯗꯤ ꯃꯛꯇ꯭ꯔꯕ ꯂꯧꯁꯤꯡꯒꯤ ꯃꯉꯥꯜ ꯑꯗꯨꯇꯅꯤ꯫ ꯂꯧꯁꯤꯡꯒꯤ ꯇꯨꯡꯅꯐꯝꯗꯤ ꯍꯛꯆꯥꯡꯒꯤ ꯑꯋꯥꯡꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯂꯦꯝꯐꯨꯅꯤ꯫ ꯑꯗꯨꯅꯗꯤ ꯃꯄꯥꯟꯒꯤ ꯑꯋꯥꯡꯕꯗꯒꯤ ꯊꯣꯔꯛꯂꯤꯕ ꯏꯪꯅ ꯂꯨꯅ ꯉꯥꯟꯕ ꯊꯥꯕꯜ ꯑꯗꯨꯒ ꯅꯨꯡꯒꯤ ꯑꯋꯥꯡꯕ ꯀꯣꯛ ꯂꯦꯝꯐꯨꯗꯒꯤ ꯊꯣꯔꯛꯏꯕ ꯏꯪꯅ ꯂꯨꯅ ꯉꯥꯟꯈ꯭ꯔꯕ ꯂꯧꯁꯤꯡꯒꯤ ꯃꯉꯥꯜ ꯑꯗꯨꯒ ꯄꯥꯟꯗꯝ ꯇꯧꯕꯗꯤ ꯇꯧꯅꯤꯡꯉꯥꯏꯃꯛ ꯑꯣꯏꯕ ꯆꯞ ꯆꯥꯕꯅꯤ꯫ ꯊꯥꯕꯜ ꯆꯣꯡꯉꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯀꯣꯛꯂꯦꯟ ꯂꯦꯝꯐꯨ ꯑꯗꯨꯅ ꯊꯥꯒꯤ ꯃꯀꯣꯏ ꯃꯥꯅ ꯀꯣꯏꯗꯨꯅ ꯊꯥꯕꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯊꯥꯕꯨ ꯅꯤꯡꯉꯨꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯃꯅ ꯊꯥ ꯎꯔꯒ ꯄꯨꯛꯅꯤꯡ ꯏꯪꯉꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯏꯪꯉꯨ ꯍꯥꯏꯕ ꯇꯥꯛꯄꯅꯤ꯫ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯃꯇꯥꯡ ꯃꯔꯤꯅꯤ꯫ ꯑꯍꯥꯟꯕꯗ ꯏꯁꯩ ꯃꯄꯨꯡ ꯁꯛꯇꯨꯅ ꯀꯣꯏꯅ ꯆꯣꯡꯕ꯫ ꯑꯅꯤꯁꯨꯕꯗ ꯂꯥꯏꯔꯦꯟ ꯃꯊꯦꯛ ꯆꯠꯄ꯫ ꯑꯍꯨꯝꯁꯨꯕꯗ ꯀꯦꯀ꯭ꯔꯦꯛ ꯀꯦꯛ ꯁꯥꯟꯅꯕ꯫ ꯃꯔꯤꯁꯨꯕꯗ ꯃꯤꯀꯣꯟ ꯊꯥꯒꯣꯟꯕ ꯑꯁꯤꯅꯤ꯫ ꯏꯁꯩ ꯃꯄꯨꯡ ꯁꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯥꯈꯪꯕ ꯀꯪꯂꯩꯔꯣꯟ ꯅꯠꯇ꯭ꯔꯒ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟ ꯁꯛꯇꯨꯅ ꯃꯤꯌꯥꯝꯕꯨ ꯈꯨꯝꯍꯜꯂꯤ꯫ ꯏꯁꯩ ꯍꯧꯕ ꯃꯇꯝꯗ ꯏꯁꯩ ꯍꯟꯕꯅ ꯍꯣ ꯍꯩꯌꯣ ꯍꯥꯏꯅ ꯂꯥꯎꯔꯒ ꯃꯤꯌꯥꯝꯅ ꯍꯩ ꯍꯦ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯅ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯄꯨꯟꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯒꯗꯧꯔꯤ ꯍꯥꯏꯕ ꯇꯥꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ
ꯂꯥꯏꯔꯣꯟꯕꯨ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛꯅ ꯆꯤꯝꯐꯥ ꯄꯨꯍꯜꯂꯤ ꯃꯗꯨꯅ ꯃꯩꯇꯩꯒꯤ ꯊꯃꯣꯏꯗ ꯃꯔꯨ ꯇꯥꯍꯧꯗꯨꯅ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧꯅ ꯂꯥꯏꯔꯤꯛ ꯄꯨꯌꯥ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯧ ꯐꯨꯛꯇꯣꯛꯈ꯭ꯔꯕ ꯃꯩꯇꯩ ꯃꯅꯥꯠꯄꯨ ꯑꯃꯨꯛ ꯌꯦꯅꯤꯡ ꯍꯣꯜꯍꯜꯂꯛꯏꯕ ꯑꯁꯤꯅꯤ ꯑꯗꯨꯒ ꯂꯥꯏꯔꯦꯟ ꯃꯊꯦꯛ ꯆꯠꯄ ꯍꯥꯏꯕ ꯊꯕꯛ ꯑꯁꯤꯅ ꯄꯥꯎꯇꯥꯛ ꯑꯅꯤ ꯄꯤꯔꯤ ꯑꯍꯥꯟꯕꯗ ꯄꯨꯟꯁꯤꯔꯣꯟ ꯁꯥꯟꯅꯕꯗ ꯅꯥꯎꯐꯝꯗꯒꯤ ꯈꯣꯏꯖꯤꯗ ꯈꯣꯏꯖꯤꯗꯒꯤ ꯂꯀꯥꯗ ꯂꯀꯥꯗꯒꯤ ꯂꯦꯝꯐꯨꯗ ꯃꯊꯪ ꯃꯊꯪ ꯀꯥꯈꯠꯂꯛꯏ ꯍꯥꯏꯕ ꯑꯃ ꯇꯥꯛꯂꯤ ꯑꯅꯤꯁꯨꯕꯗ ꯂꯥꯏꯔꯦꯟ ꯃꯊꯦꯛ ꯆꯠꯄ ꯑꯁꯤ ꯄꯥꯈꯪꯕꯒꯤ ꯃꯑꯣꯡꯅꯤ ꯍꯥꯏꯔꯤ ꯄꯥꯈꯪꯕꯕꯨ ꯂꯥꯏꯔꯦꯟꯅꯤ ꯍꯥꯏꯗꯨꯅ ꯂꯤꯟꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯂꯧꯅꯔꯤ ꯂꯤꯟꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯂꯧꯅꯔꯤꯕ ꯑꯁꯤꯒꯤ ꯋꯥꯈꯜ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯌꯥ ꯂꯩꯔꯤ ꯃꯐꯝ ꯑꯁꯤꯗ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯑꯣꯏꯔꯤꯕ ꯂꯤꯟꯒꯤ ꯃꯑꯣꯡꯒꯤ ꯋꯥ ꯍꯩꯖꯒꯦ ꯂꯥꯏꯅ ꯃꯤꯑꯣꯏꯕꯗ ꯆꯪꯗꯨꯅ ꯑꯩ ꯅꯠꯇ꯭ꯔꯒ ꯂꯣꯏꯅꯕ ꯅꯠꯇ꯭ꯔꯒ ꯃꯤ ꯀꯧꯗꯨꯅ ꯂꯩ ꯑꯩ ꯑꯗꯨꯅ ꯑꯈꯪꯕꯅꯤ ꯑꯈꯪꯕ ꯑꯗꯨꯅ ꯈꯪꯉꯤꯕ ꯑꯗꯨꯒꯤ ꯃꯔꯤ ꯅꯤꯡꯁꯤꯡꯉꯛꯏ ꯃꯗꯨꯕꯨ ꯄꯥꯈꯪꯕ ꯀꯧꯏ ꯄꯥꯈꯪꯕ ꯍꯥꯏꯔꯕꯅꯤꯅ ꯃꯍꯥꯛꯅ ꯊꯤꯒꯗꯕ ꯃꯊꯛ ꯊꯣꯡꯕ ꯑꯃ ꯂꯩꯔꯤ ꯅꯤꯡꯁꯤꯡꯕ ꯑꯗꯨꯅ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯒ ꯑꯈꯪꯕꯒ ꯃꯁꯥ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯦ ꯃꯈꯥꯔꯣꯝꯗ ꯀꯨꯝꯊꯔꯛꯂꯒ ꯋꯥꯈꯜ ꯑꯣꯜꯂꯤ ꯋꯥꯈꯜꯗꯤ ꯑꯄꯥꯝꯕꯅꯤ ꯑꯄꯥꯝꯕꯗꯤ ꯍꯨ ꯀꯥꯏ ꯃꯤꯑꯣꯏꯕꯅ ꯂꯤꯟꯕꯨ ꯎꯔꯒ ꯍꯨ ꯅꯤꯡꯁꯤꯡꯉꯤ ꯂꯤꯟꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯈꯣꯏꯅ ꯆꯠꯂꯤ ꯈꯣꯏꯅ ꯀꯨꯜꯂꯤ ꯑꯄꯥꯝꯕ ꯍꯥꯏꯕ ꯑꯁꯤꯁꯨ ꯄꯨꯛꯅꯤꯡ ꯈꯣꯏ ꯄꯥꯈꯪꯕꯗꯤ ꯅꯤꯡꯁꯤꯡꯕꯅꯤ ꯅꯤꯡꯁꯤꯡꯕꯅ ꯄꯣꯠꯁꯛꯇ ꯃꯤꯇꯥꯔꯒ ꯑꯄꯥꯝꯕ ꯀꯧꯏ ꯑꯄꯥꯝꯕꯅ ꯃꯤꯑꯣꯏꯕꯕꯨ ꯄꯨꯛꯆꯦꯜ ꯈꯣꯏꯍꯜꯂꯤ ꯍꯥꯏꯕ ꯇꯥꯛꯀꯦ ꯍꯥꯏꯕꯒꯤꯗꯃꯛ ꯄꯥꯈꯪꯕꯕꯨ ꯈꯣꯏꯅ ꯈꯣꯏꯅ ꯆꯠꯄ ꯍꯨ ꯄꯨꯕ ꯂꯤꯟꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯄꯥꯟꯗꯝ ꯇꯧꯕꯅꯤ ꯍꯧꯖꯤꯛ ꯈꯪꯉꯦ ꯊꯥꯕꯜ ꯆꯣꯡꯕꯗ ꯂꯥꯏꯔꯦꯟ ꯃꯊꯦꯛ ꯆꯠꯂꯤꯕ ꯑꯁꯤꯅ ꯃꯤꯑꯣꯏꯕꯗ ꯇꯥꯛꯂꯤꯕꯗꯤ ꯑꯄꯥꯝꯕꯒꯤ ꯍꯨ ꯀꯥꯒꯅꯨ ꯄꯨꯛꯆꯦꯜ ꯈꯣꯏꯒꯅꯨ ꯍꯥꯏꯕ ꯑꯁꯤꯅꯤ ꯑꯗꯨꯒ ꯀꯦꯀꯔꯦ ꯀꯦꯛ ꯁꯥꯟꯅꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯀꯩꯒ ꯌꯦꯟꯒ ꯇꯥꯟꯅꯗꯨꯅ ꯁꯥꯟꯅꯩ ꯃꯔꯣꯟꯁꯨ ꯂꯩꯔꯤ ꯀꯦꯀꯔꯦ ꯀꯦꯛ ꯍꯥꯏꯔꯒ ꯃꯣ ꯃꯣ ꯍꯥꯏꯅ ꯈꯨꯝꯃꯤ ꯌꯥꯡꯂꯦꯟ ꯁꯝꯕ ꯍꯥꯏꯔꯒ ꯁ꯭ꯌꯥꯎ ꯁ꯭ꯌꯥꯎ ꯍꯥꯏꯅ ꯈꯨꯝꯃꯤ ꯌꯦꯟꯈꯣꯡ ꯐꯠꯇꯦ ꯆꯥꯁꯤꯜꯂꯣ ꯍꯥꯏꯔꯒ ꯂꯥꯏꯒꯤ ꯌꯦꯟꯅꯤ ꯆꯥꯐꯔꯣꯏ ꯍꯥꯏꯅ ꯈꯨꯝꯃꯤ ꯑꯁꯤꯗꯁꯨ ꯅꯠꯇꯦ ꯃꯔꯣꯟ ꯌꯥꯝꯃꯤ ꯑꯐꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯃꯤꯌꯥꯝ ꯇꯤꯟꯅꯗꯨꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯔꯦ ꯑꯐꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯠꯇꯕꯁꯨ ꯆꯪꯁꯤꯜꯂꯛꯏ ꯃꯗꯨꯗꯤ ꯃꯤꯌꯥꯝ ꯇꯤꯟꯅꯔꯕꯅꯤꯅ ꯎꯅꯔꯦ ꯇꯣꯟꯅꯔꯦ ꯈꯪꯅꯔꯦ ꯊꯦꯡꯅꯔꯦ ꯎꯅ ꯇꯣꯟꯅꯅ ꯊꯦꯡꯅꯔꯨꯕꯗꯒꯤ ꯀꯌꯥꯠꯁꯤꯡꯒꯤ ꯃꯌꯥꯏ ꯀꯥꯔꯛꯇꯨꯅ ꯄꯨꯛꯅꯤꯡ ꯉꯥꯎꯔꯛꯄꯗꯒꯤ ꯋꯥꯈꯜ ꯆꯣꯏꯔꯛꯏ ꯅꯤꯄꯥꯅ ꯄꯤꯒꯦ ꯈꯟꯕ ꯅꯨꯄꯤꯅ ꯂꯧꯒꯦ ꯈꯟꯕ ꯃꯍꯧꯁꯥꯒꯤ ꯄꯊꯥꯞꯅꯤ ꯑꯐꯐꯠꯇꯒꯤ ꯆꯩꯔꯥꯛ ꯋꯥꯌꯦꯜꯅ ꯂꯥꯛꯇꯨꯅ ꯊꯝꯕꯅꯤ ꯑꯊꯤꯡꯕ ꯆꯩꯈꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯤꯌꯥꯝ ꯇꯤꯟꯅꯔꯕꯗꯨꯗ ꯑꯊꯛꯄ ꯑꯆꯥꯕ ꯋꯥꯈꯜ ꯏꯊꯛ ꯍꯧꯔꯛꯇꯨꯅ ꯌꯦꯟ ꯂꯥꯡꯊꯣꯔꯛꯏ ꯂꯥꯡꯊꯣꯔꯛꯏꯕ ꯃꯅꯨꯡꯒꯤ ꯌꯦꯟ ꯑꯗꯨꯕꯨ ꯃꯃꯤꯡ ꯃꯥꯟꯅꯕ ꯄꯥꯟꯒꯤ ꯄꯣꯠꯁꯛ ꯌꯦꯟꯅ ꯄꯨꯟꯗꯨꯅ ꯌꯦꯟꯅ ꯂꯥꯡꯊꯣꯔꯛꯄꯕꯨ ꯌꯦꯟꯅ ꯈꯣꯡꯕ ꯑꯣꯏꯅ ꯀꯦꯛꯔꯦꯛ ꯀꯦꯛ ꯍꯥꯏꯅ ꯄꯥꯎꯔꯧꯅꯕꯅꯤ ꯌꯦꯟꯅ ꯂꯥꯡꯊꯣꯔꯛꯂꯕꯗꯤ ꯍꯛꯆꯥꯡ ꯏꯅꯤꯟ ꯐꯥꯎꯔꯛꯏ ꯄꯥꯡꯒꯟ ꯐꯨꯗꯣꯔꯛꯏ ꯁꯟꯒꯨꯝꯅ ꯉꯥꯎꯔꯛꯏ ꯁꯟꯒꯨꯝꯅ ꯉꯥꯎꯈꯠꯂꯛꯂꯤꯕ ꯑꯗꯨꯕꯨ ꯃꯣ ꯃꯣ ꯍꯥꯏꯅ ꯄꯥꯎꯔꯧꯅꯕꯅꯤ ꯂꯥꯡꯊꯣꯔꯛꯏꯕ ꯌꯦꯟ ꯑꯗꯨꯅ ꯌꯥꯡꯒꯤ ꯃꯔꯤꯟ ꯏꯟꯅ ꯆꯦꯟꯊꯔꯛꯄꯕꯨ ꯌꯥꯡꯂꯦꯟ ꯁꯝꯕꯥ ꯍꯥꯏꯕꯅꯤ ꯃꯍꯥꯛꯅ ꯆꯦꯟꯊꯔꯛꯇꯨꯅ ꯍꯛꯆꯥꯡ ꯌꯧꯔꯛꯂꯕꯗꯤ ꯍꯛꯆꯥꯡ ꯇꯨꯖꯨꯡꯉꯛꯏ ꯃꯗꯨꯕꯨ ꯁ꯭ꯌꯥꯎ ꯁ꯭ꯌꯥꯎ ꯍꯥꯏꯕꯅꯤ ꯑꯊꯛꯄ ꯑꯉꯥꯎꯕ ꯌꯦꯟ ꯑꯣꯏꯕꯅ ꯆꯦꯟꯊꯣꯔꯛꯂꯤꯕꯅꯤ ꯍꯩꯗꯣꯛꯈ꯭ꯔꯣ ꯍꯥꯏꯕꯕꯨ ꯌꯦꯟꯈꯣꯡ ꯐꯠꯇꯦ ꯆꯥꯁꯤꯜꯂꯣ ꯍꯥꯏꯅ ꯄꯥꯎꯔꯧꯅꯩ ꯌꯥꯔꯕꯗꯤ ꯃꯊꯛꯂꯣꯝꯗ ꯆꯤꯡꯈꯠꯇꯨꯅ ꯂꯦꯝꯐꯨꯗ ꯇꯤꯜꯍꯜꯂꯨ ꯍꯥꯏꯕꯕꯨ ꯂꯥꯏꯒꯤ ꯌꯦꯟꯅꯤ ꯆꯥꯐꯔꯣꯏ ꯍꯥꯏꯗꯨꯅ ꯄꯥꯎꯔꯧꯅꯩ ꯏꯆꯦꯜ ꯑꯁꯤ ꯅꯠꯇꯅ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯕ ꯑꯐꯅꯨꯡꯉꯥꯏ ꯂꯩꯄꯥꯛ ꯃꯌꯥꯝ ꯇꯤꯟꯗꯨꯅ ꯁꯥꯟꯅꯔꯒ ꯁꯟ ꯈꯣꯡꯕ ꯌꯦꯟ ꯈꯣꯡꯕ ꯍꯧꯅꯗꯦ ꯃꯐꯝ ꯆꯥꯗꯕ ꯃꯐꯝꯗ ꯑꯔꯦꯝꯕꯗ ꯍꯩꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯒꯅꯨ ꯉꯝꯃꯒ ꯊꯛꯂꯣꯝꯗ ꯆꯤꯡꯈꯠꯇꯨꯅ ꯂꯦꯝꯐꯨꯗ ꯊꯝꯃꯨ ꯉꯝꯗ꯭ꯔꯒ ꯃꯐꯝ ꯆꯥꯕ ꯃꯐꯝꯗ ꯀꯥꯟꯅꯒꯗꯕ ꯊꯕꯛꯇ ꯁꯤꯖꯤꯟꯅꯧ ꯍꯥꯏꯕ ꯇꯥꯛꯄꯅꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯛꯆꯥꯡ ꯂꯥꯛꯅꯕ ꯄꯥꯎꯔꯧꯅꯤ ꯃꯤꯀꯣꯟ ꯊꯥꯒꯣꯟꯕꯒꯤ ꯃꯇꯥꯡꯗ ꯃꯤꯔꯝ ꯇꯤꯜꯂꯝ ꯂꯥꯏꯔꯝ ꯄꯨꯝꯅꯃꯛ ꯃꯩꯇꯩꯅ ꯌꯥꯝꯅ ꯀꯨꯞꯁꯤꯟꯅ ꯎꯔꯝꯃꯤ ꯍꯥꯏꯕꯗꯨ ꯊꯋꯥꯏ ꯃꯤ ꯀꯣꯟꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅꯁꯨ ꯇꯥꯛꯂꯤ ꯃꯗꯨꯗꯤ ꯃꯩꯇꯩꯅ ꯂꯥꯏꯔꯣꯟ ꯇꯥꯍꯟꯗꯨꯅ ꯂꯩꯄꯥꯛ ꯍꯔꯥꯎ ꯀꯨꯝꯍꯩꯕꯨ ꯇꯧꯔꯕꯗꯤ ꯊꯋꯥꯏ ꯃꯤ ꯀꯣꯜꯂꯤ ꯊꯋꯥꯏ ꯃꯤ ꯀꯣꯟꯕꯁꯤ ꯁꯛꯂꯤ ꯁꯣꯜꯂꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯥꯅ ꯈꯪꯖꯕ ꯃꯇꯨꯡ ꯏꯟꯅ ꯀꯣꯟꯈꯠꯄꯗꯤ ꯇꯤꯟꯅꯔꯒ ꯀꯣꯟꯁꯤꯟꯐꯝ ꯇꯤꯟꯅꯗꯕ ꯌꯥꯎꯏ ꯆꯤꯡꯅꯨꯡ ꯍꯨꯠꯇꯒꯤ ꯄꯨꯈꯠꯂꯛꯂꯒ ꯂꯣꯛꯇꯥꯛ ꯇꯥꯔꯒ
turen marin ina pukhalai namun turen mapanda tabagina namunda turen achauba mapanda tabagina turen achaubada hirin turen mapanda tabagina hirin turenda pukhalaklaga kanagumana kaubru chingdonda koli kanagumana imungda koli kanana hakchang manungda koli pumnamak asi achumba ngaktani thawai mi konba haibasida thawai mi na leiribadi hakchangdani maram aduna hakchangda koliba si chummi thawai mi puduna hingiba mioibana leiriba yum asisu thawai mi gi leifamni thawai mi bu yomduna thammi haibagi yom kawi yomdagi yum tarakpani yumbu ima kauribasi thawai mi lei haiduna kauribani aduna yumda koliba sisu chummi kaubruna lempu kanglana khoidau loktak na sana tengot turen singli ahumna hakchang kayat oiduna loktak ta taraga ithaida tin khiduna asiramda chenthakri matawa sumna male maitei leimana lai gi mawong lepi male maitei leimana lai gi mawong lepi ba sigi lempu eriba kaubru laifamda koliba sisu summi kaubru da sukon ba yaba mioi bagi yaibi kon da sukon ba yaba sinadi lai na oiriba mawong adu taibang mioi ba da su oiri haiba takpani male maitei leipakna lai gi mawong lepi haiba sisu maitei marupna isai oina saktuna leipaki bungoi be ma singi mafamda pung sen yauna hauna ninna saubada taningdaba yauramduna leipak wathok oinaribani ta tawraga kiduna tokhidra haiduna tinaba yade haijilibani hairiba si khwaina su khangibani he thawai mangamak miga thana tarukmak haina koli adunadi thawaidagi ahenba lai ama mioibagi hakchangda lei haiba maitaina yamna munna khangi haiba takli thabal jongbagi matam asi hojikti lamdagi thanindagi hongnare machin ngaidade meragi thanin lamtagi thanin sajibugi thanin ahum masida chongi hai hojiki gumna mangani tarani chongbasu tongnaramde leipak pumnamak laupan tawruraga choktaraba hakchang adu lau su tharaba tengbanba mapugi matik mayai mapung phana uthoklaba meragi thaninda su ngalaba hakna su ingda hakna su sada matamgi nungaibana su kham thenglaba thabak thanagi su khut kharamak hangiba matam maduda leipak tara tinduna hakchang tekhat hansi mapugi matik mayai sak sonduna yai pharon tansi haiduna leipak ya khang ahina chingduna nongmatagi oina sanaba kumaini adugomna lamtagi thanindasu sajibugi thanindasu songnarame mayam tinduna harau kumai tawrabanina penhoudaduna chontharai harau kumai sangthana tawrabadi leipakki amangba leibana ahallaman singna mangani dagi henba yade haina thingnari hojikti yamna thengba phawba chongba chanarakle masidi harau kumai da tawthakraba haibaduni tawthakriba sina mamai da kari oigadaba haibadudi awabagi masakni